Achan Miran Naiba Security Forcing asi Party gi Ketnaba Thamdana Para Tambi-Houdrabadi Thoklabadi Tungda Akaiba kaya Lakkani haina RPI Atwale gi National Secretary Maheshwar Thaunawjamna Fongdokre. Wafam asi ngarang Imphal West District ki Manung Channa Kanto Sabal Dalaiba Maitegi Yum Taruk Kuki Singna Mai Tharambagi Thawong adubu Yengsinbagi Khongchatta mahakna Fongdokibani. Yengsin Khongchat aduda Maheshwar Thaunawjamna Mai Thadokraba Yum Sing Adudagi Panglap Lapnadana Mafam Aduda Mathau Tauriba Punjab Regiment ki Taragani Suba Battalion ki personal singna Ngarangi Thaudok Adu Matau Karam na Thokibano Haibagi Marik Chumba report Pinanaba Kangan ki Maduda personal sing Adugi Maike Degi Matik Chapa Paukum Piraktaba Maramna India Lenga ki Social Justice and Empowerment ki Minister of State Ramdas Atawaleda phone Tauduna Ngarang Thokiba Adugi Matangda Paudam ki Loinana Ramdas Atwale nasu yum mai tharamba adugi matangda karigomba khongthang kharadi laukalaktaba yaroi haiba wafam Maheshwar Thaunawjamna khangalaki. Khongchat aduga mari lenena Maheshwar Thaunawjamna hai Lok Sabha gi MP Dr. Angomcha Bimol Akoijamna ngarang Kanto Sabal da chatuna mafam aduda mathau tawriba Central Force ki makokthongba official ga unage haibada thawoikide loinena ngasina amuk India lenga ki Union Minister of State Ramdas Atwale ga mobile phone da wari sanau haina khanganbada tarai na laukiba asimak usitabagi taongni atopa state ki MP natraga MLA ama lakpa matamdadi Central Force na Manipur gi MP da utkiba taong madau adumak tawramloi makhoi gi taong asidi Manipur gi miyambu usitabani haina lawi Achan Miran Naiba Security Forcing asigi mathakta political party gi khetnaba thamdana para Tambi-Houdrabadi thoklabadi Tungda chauna Akaiba kaya Lakkani Kuki Singna rally Chatsin Naraga, Taranipan Suba Punjab Regiment ki Mamang Maktada, Maitegi Yum Mai Thahan Bahibasi Yabangamloi, Masagi Yum Mai Chak Pahaure, Kanbiu Haina, Wakat Luba Maite Singda, Security Force na, Onsilaga Tear Gas Cell Amadi Smoke Bomb na Chingba Kapsinduna, Asok Apan Nangan Kiba Aduda, Chenaba Security Personnel Sing, Charak Pigadabani Haina, Mahakna Makata na Fongdoki. भारत की यूनियन मिनिस्टर अमना पार्टी अखोइगी कई हाइतोइनो आरपीआई की प्रेसिडेंट ओरिबा रामदास अथवाले न मसामक फोन पाइरगा वारी छनगे तो अंगातंग थोलो हाइबा मतमदा मखोइ याम लाइथोना उसितबगी टाइप तौबा हाइबसे सेसेना अखोइ मणिपुर से मखोइ उसित्रेना ताकपनी अखोइगी मखोइ अखोइबु कन्वीनी लाइबा कांगु सिंगसे मखोइना चपचाबा ड्यूटी तौरक्तबा मिचंग मिखाइ नाइबा म चंगबा अमा यावबसे मखोइसु पारा तंबीबा म चंगबरा हाइबसे अखोइ खले अदुना पारा फजना तंबीबा ताबनी अदुसे अचौबा कॉन्स्पिरेसी अमा लैग्रे अखोइ नसी हाइ मतमदा मयाम निंगसंग बिरन लीगल नोटिस हाजलकनी को अमा हाइगे अखोइ अदुना एनी थाजन हो अखोइ ना अखोइ तुमिन लेबा यादे एनी अखोइ नमधनबा तौरक्सु अखोइ हुजिक थेंगनबा ताबनी मखोइदा पारा अमा तंबी-हौद्रगदी हयें तुंगी युंबिरोनगी दमक्ता अचौबा अकाइबम लाकनी नो हुजिक अखोइदा प्रेजेंट सिदा थोइबा थबकसे अखोइना अखोइ पारा अमा अचौबम तंबी-हौगदबने से हाइजरी मैम